Yaudaba leite Thangnadaba leite Marol naina Kupsilak le Plastic na Wai Chaire Plastic na Sinba thumle Malem leisada su plastic ngatari Paturel da su plastic nathale Sariba chinchak da su plastic yaure Holy basur da su plastic mai khuni Thoklo Mikap thoklo Plastic na malem se yut ngai Mafam chana hundong la si plastic Seasonal kum se Eikhoi thadok la se Seasonal kum se Eikhoi plastic Marol naina Kupsilak le Plastic na Wai Chaire Plastic na Sinba thumle Hello everyone Nangi yumda plastic ki potlam kayam lai Nong hek ngan badagi hauraga seasonariba brush tagi hauraga imung nuda lairiba plastic ki potlam singdo masingam da thiyune kayam lairamgani habada nang khangan Picnic spot mafamda chairiba plastic kayama Turel da tawtharikliba bottle mayam do Nangnani nang thajabibra Nangnadi nangna thantana lang thokpane na khaliba adubu Nangum kaya aduna amamtang lang throppada ngasidi chingpat turel punnamak plastic ngakta ngaikre Recycle tawnanabagidamagta mafam chana thamliba dustbin do maduda plastic to thadabidadana nangna pungchaida chaithoraklagadi ado madomna sagadar yumdo Nongmadi soiraroi plastic mathakta sarkani Nangna pambi yematang thaningasu layamtang thaningasu hayamtang thaningasu plastic mathakta soidana tharkani kiningai oiraba saktamda amuktang mit uisanduna khanbiyune tangai fadana sisina da yadadana sisina khraba plastic sing mafam chana thambiyo amadi sisina khraba plastic bottle sing recycle gi damakta thabliba plastic bottle bank da hapchinbiyo hojikti Eikhoi plastic thados Paujin Jariba Manipur Pollution Control Board Government of Manipur